Hi friends, hi ma'am. Ada kainogi sum aina English ki sum koina English khangbagi ko. English khangba di hoi English sibu hoi ngang haiba iba haibagi wa nattabida ko sum kai tare mobile boro any knowledge sama sum khangjanbada koi maitiron di iba laitamina ko. Hindi bukta su kya laite aro English study loina di ide dana ko. Maitiron di iragasu terms kumba wahiba time yamji English ki mayam scenery na ko. Aduna sum maina khanja English yam line khangbida khangba de koi English nganguge specific ge adu haibe na tabde English kai tare English understand tawba hai tare ko gyan tana bida mutta koi paba se mayam sum haina ban English se paba di thoi dano paba thok to ju paba di line ko adubu paba thoga koi hada arthur khangnaba ko ado si je matam kasu changoi khala ene samna haibda koi angtang bo haigra ti adum haira le ga dong ni dana mangtharoi ba amang si English se khara khanga di hayeng da di amang hena khangbe hen dai ni ko ada koi mobile de sudum yai grammar de how to say grammar do hoi no ma just khaji tambira ga chu grammar bo ha su samna haibda koi sida si google ni nai changi cha maside jida samna haibda koi English grammar na bu toroga ko e bo na hapsal su ya bdi yai ko English ga grammar na toroga si changi kan be na ko da sida si app mana dum free we app ta mam su lai bne sida tholai ji app kai ni sina sappi sina da si app na toroga su dum koi samna haibda YouTube gamba smai yang su na tro khai pha ba koi angangi class 6 ki grammar am puthok pi ko Adum adubu ay sudum khangge sudum yane ba si British Council ke si je learn English grammar reference ra British Council en tawcha masi ki sudum moi da dum khari yawbum tawna practice kumba ka sida samna da koi kai tar pronouns yawre ka determiners and quantifiers kai ka possessiveness adjectives simyam sibidi loina khangbai da ka tab na tab ko grammar jaw ge hedi si khang tare ko adubu samna haibda koina kaino me iri se khangge dis mana ai sida se read clear grammar explanation example sentence to help you understand how the language is used kai masigi samna haibda masigi sentence si aham fa sentence ji atra khangge di kamai taw ge di hoi practice na bi khangani ko samna haibda sum para ga di para ga wahi atra khangdab se khangni dana koina language sama khangye je tasing ha de grammar de hana hodong na te khoi samna ba ai Russia khangge ha de ne ko Hindi khangge da koi Hindi je su grammar khangde na Hindi ji mayam khangra koi Hindi ji mayam khangra kai na koi Hindi mayam khang je Hindi koi lon bai suni number 2 Hindi je yamna su ta bai ne ba jamana na ai je Russia khangge de Russia da jail le di Russia khangoi dra Russia je lon dia da bai ta di ko ado chamana English je de koi de dum sinar le ne do si kannaba na English ang tang khangra ga di loi khangge ai da English ang tang khangra di anything je English to loi le ni ko si sum kannaba ga di everything je ko koi sanai de si grammar ga ham je namjal la kan da ai je si je de je span grammar je question namjal li ne ba da makha da Google Chrome ma tom da si tholai jo ai si makha gi si ero je kai jaga si sei ero je namu gan da samana amuk tholaka ne ba mai karan du da ka na ko grammar ne do si manipuri da lai tam ni ko pai se lai ta ba ado manipuri da ai ba haja wa di sum English ko adum koina chahi changba chahi manga changba ado angtang khang ra lifelong khang dai ni da hoi anchor khang da mi mi le ga ro anchor de ke su khang be su da koi integration differentiation adu da no ju am do du khang be ke su anchor di life to sem da ka di na ko plus minus divide khang lo khang ra bu da calculate ta si na yai da na ko aro English de ta si na calculator le te translation ju le te translation le ga tang wa ni da na koi English di tha ja be kha wa le na calculator le thi ke nom khang ra jo e dum tin jana question ba
ꯑꯪꯀꯔ ꯍꯩꯔꯒꯁꯨ ꯑꯩ ꯀꯥꯜꯀꯨꯂꯦꯇꯔ ꯁꯤꯖꯤꯟꯅꯕ ꯑꯪꯀꯔ ꯍꯩꯔꯒꯁꯨ ꯑꯩ ꯍꯣꯠꯇꯅ ꯏꯕꯩ ꯗꯔꯀꯥꯔ ꯑꯣꯏꯗꯦꯗꯅ ꯀꯥꯜꯀꯨꯂꯦꯇꯔ ꯇꯧꯔ ꯊꯛ ꯊꯛ ꯇꯧ ꯌꯥꯏꯗꯅ ꯑꯗꯣ ꯏꯪꯂꯤꯁ ꯈꯪꯉꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖꯁꯦꯀꯣ ꯅꯣꯂꯦꯖꯇꯗꯤ ꯑꯦꯅꯤꯊꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯌꯥꯝꯅ ꯀꯥꯟꯅꯩ ꯑꯩ ꯈꯟꯕꯗ ꯁꯨꯝ ꯀꯥꯟꯅꯒꯅꯦꯅ ꯈꯜꯂꯦ ꯒ꯭ꯔꯥꯃꯥꯔ ꯕꯨꯛꯁꯦ ꯑꯩ ꯁꯨꯝ ꯍꯥꯏꯖꯒꯦꯕ ꯑꯩꯅ ꯏꯪꯂꯤꯁ ꯍꯥꯏꯔꯒ ꯏꯪꯂꯤꯁ ꯈꯪꯕꯒꯤꯁꯦ ꯁꯨꯝ ꯗꯔꯀꯥꯔꯅꯦ ꯑꯗꯨꯒ ꯀꯥꯟꯅꯩꯌꯦꯅ ꯈꯜꯂꯒꯗꯤꯀꯣ ꯏꯕ ꯍꯩꯇꯕ ꯌꯥꯏ ꯏꯕꯩ ꯗꯔꯀꯥꯔꯁꯨ ꯂꯩꯇꯦꯗꯅꯀꯣ ꯉꯥꯡꯕ ꯏꯪꯂꯤꯁ ꯉꯥꯡꯕ ꯍꯩꯇꯕ ꯌꯥꯏ ꯉꯥꯡꯕꯩꯁꯨ ꯗꯔꯀꯥꯔꯁꯨ ꯂꯩꯇꯦꯅ ꯃꯅꯤꯄꯨꯔ ꯂꯩꯔꯒ ꯀꯩꯗꯧꯕꯩ ꯏꯪꯂꯤꯁ ꯉꯥꯡꯗꯣꯏꯒꯦ ꯅꯠꯇ꯭ꯔꯥ ꯑꯣꯖꯥ ꯑꯣꯏꯅꯤꯁꯨ ꯅꯠꯇꯦ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯅꯤꯁꯨ ꯅꯠꯇꯦ ꯉꯥꯡꯗ꯭ꯔꯁꯨ ꯌꯥꯏꯗꯅ ꯑꯗꯨꯕꯨ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯩ ꯍꯥꯏꯁꯦ ꯅꯣꯡ ꯀꯩꯗꯧꯕꯩ ꯇꯥꯏꯅꯣ ꯃꯣꯕꯥꯏꯜꯁꯦ ꯀꯃꯥꯏꯅ ꯁꯦꯝꯃꯤ ꯃꯥꯏ ꯃꯍꯤꯡ ꯀꯃꯥꯏꯅ ꯀꯥꯏꯅꯣ ꯁꯤ ꯎꯔꯤꯡ ꯀꯃꯥꯏꯅ ꯊꯣꯛꯏꯅꯣ ꯁꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯤꯒꯤ ꯕ꯭ꯔꯦꯟꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤ ꯌꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯌꯥ ꯀꯃꯥꯏꯅ ꯇꯦꯛꯏꯅꯣ ꯑꯗꯒꯤ ꯑꯦꯅꯤꯊꯤꯡꯁꯦꯀꯣ ꯑꯩꯈꯣꯏ ꯃꯁꯤ ꯈꯪꯒꯦꯗꯤ ꯏꯪꯂꯤꯁꯇꯗꯤ ꯂꯣꯏ ꯂꯩꯔꯦ ꯃꯅꯤꯄꯨꯔꯤꯗꯗꯤ ꯀꯩꯁꯨ ꯂꯩꯇꯦꯗꯅꯀꯣ ꯒꯨꯒꯜꯗ ꯁꯥꯔꯆ ꯇꯧꯕ ꯊꯣꯛꯇꯦꯗꯅꯀꯣ ꯍꯣꯏ ꯑꯩꯅꯒ ꯚꯤꯗꯤꯑꯣ ꯈꯔ ꯁꯦꯝꯅ ꯇꯧꯋꯦ ꯑꯗꯣ ꯑꯩꯁꯨ ꯁꯦꯝꯕꯐꯥꯎꯗ ꯁꯦꯝꯕꯁꯦ ꯋꯥꯏꯑꯦꯕ ꯃꯅꯤꯄꯨꯔꯤꯗ ꯁꯦꯝꯕ ꯍꯥꯏꯁꯦ ꯑꯗꯣ ꯏꯪꯂꯤꯁ ꯈꯪꯉꯒꯗꯤ ꯑꯗꯣ ꯏꯪꯂꯤꯁꯁꯦ ꯈꯪꯈ꯭ꯔꯒꯗꯤ ꯁꯨꯝ ꯑꯩꯅ ꯈꯟꯖꯕꯗꯀꯣ ꯀꯌꯥꯝ ꯀꯥꯟꯅꯒꯅꯤ ꯍꯥꯏꯕꯗ ꯔꯦꯀꯣꯔꯠꯄꯨ ꯇꯧꯔꯤꯕ꯭ꯔꯥ ꯉꯁꯥꯏ ꯉꯥꯡꯉꯤꯗꯣ ꯏꯪꯂꯤꯁꯁꯦ ꯑꯃꯨꯛꯇꯪ ꯈꯪꯈ꯭ꯔꯒꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯍꯤ ꯑꯃꯗ ꯄꯨꯡꯅ ꯏꯪꯂꯤꯁꯁꯦ ꯈꯪꯒꯦ ꯍꯥꯏꯗꯤ ꯑꯩ ꯁꯨꯝ ꯌꯥꯝꯅ ꯑꯣꯞꯇꯤꯃꯤꯁꯇꯤꯛ ꯑꯣꯏꯅꯀꯣ ꯌꯥꯝꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯥꯝꯅ ꯄꯣꯖꯤꯇꯤꯞ ꯑꯣꯏꯕ ꯑꯣꯏꯅ ꯋꯥ ꯁꯨꯝ ꯍꯥꯏꯖꯔꯝꯕ ꯆꯍꯤ ꯑꯃꯗ ꯄꯨꯡ 100 ꯈꯥꯏꯗꯣꯛꯑꯦꯅ ꯈꯜꯂꯣꯀꯣ ꯌꯥꯝꯃꯕꯗ ꯑꯗꯣ ꯏꯪꯂꯤꯁꯁꯦ ꯑꯩꯅ ꯈꯟꯕꯗ ꯏꯕ ꯄꯥꯕꯗꯤ ꯐꯖꯅ ꯍꯩꯔꯅꯤꯅ ꯈꯟꯖꯩ ꯑꯗꯣ ꯆꯍꯤ ꯑꯃꯗ ꯄꯨꯡ 100 ꯍꯥꯏꯁꯦ ꯀꯌꯥꯅꯣ ꯆꯍꯤ ꯑꯃꯗ ꯄꯨꯡ 100 ꯍꯥꯏꯁꯦ ꯅꯣꯡꯃꯗ ꯃꯤꯅꯤꯠ 20 ꯈꯥꯏꯗꯣꯛꯄꯗ ꯆꯍꯤ ꯑꯃꯗ ꯄꯨꯡ 100 ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯅꯣꯡꯃꯗ ꯄꯨꯡꯈꯥꯏ ꯑꯃ ꯈꯥꯏꯗꯣꯛꯄꯗ ꯆꯍꯤ ꯑꯃꯗ ꯑꯗꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗ ꯃꯤꯅꯤꯠ 10 ꯈꯥꯏꯗꯣꯛꯑꯦ ꯅꯣꯡꯃꯅ ꯀꯩꯅꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯪꯂꯤꯁ ꯒ꯭ꯔꯥꯃꯥꯔ ꯑꯇꯣꯞꯄ ꯏꯪꯂꯤꯁ ꯒ꯭ꯔꯥꯃꯥꯔ ꯖꯁ ꯀꯩꯝ ꯇꯧꯗꯕꯤꯗ ꯀ꯭ꯂꯥꯁ 6ꯀꯤꯔꯥ ꯅꯠꯇ꯭ꯔꯒ ꯏꯪꯂꯤꯁ ꯒ꯭ꯔꯥꯃꯥꯔ ꯏꯆꯝ ꯆꯝꯕ ꯏꯪꯂꯤꯁ ꯒ꯭ꯔꯥꯃꯥꯔꯒ ꯂꯩꯔꯨꯗ꯭ꯔꯒꯁꯨ ꯃꯣꯕꯥꯏꯜꯗꯀꯣ ꯑꯦꯞ ꯌꯥꯝ ꯂꯩꯕꯅꯦꯕ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯩ ꯍꯥꯏꯁꯦ ꯑꯦꯞ ꯐ꯭ꯔꯤꯒꯤ ꯑꯣꯏꯕꯀꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯒꯨꯒꯜ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯆꯪꯉꯒ ꯌꯥꯏꯗꯅ ꯁꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔ ꯆꯪꯉꯅꯤ ꯑꯗꯨꯒ ꯏꯪꯂꯤꯁ ꯒ꯭ꯔꯥꯃꯥꯔ ꯍꯥꯏꯔꯒ ꯑꯗꯨꯝ ꯐ꯭ꯔꯤꯒꯤ ꯑꯦꯞ ꯌꯥꯝ ꯂꯩꯕꯅꯦꯕ ꯏꯪꯂꯤꯁ ꯒ꯭ꯔꯥꯃꯥꯔ ꯐ꯭ꯔꯤ ꯑꯣꯏꯔꯝꯗ꯭ꯔꯒꯁꯨ ꯂꯩꯇ꯭ꯔꯁꯨ ꯌꯥꯏꯅ ꯏꯪꯂꯤꯁ ꯍꯥꯏꯔꯒ ꯁꯤꯗ ꯒ꯭ꯔꯥꯃꯥꯔ ꯀꯣ ꯒ꯭ꯔꯥꯃꯥꯔꯁꯤꯗ ꯆꯪꯉꯒ ꯁꯥꯔꯆ ꯇꯧꯕꯤꯔꯅꯤꯀꯣ ꯑꯗꯨꯒ ꯁꯤ ꯑꯩꯈꯣꯏ ꯏꯪꯂꯤꯁ ꯒ꯭ꯔꯥꯃꯥꯔ ꯏꯪꯂꯤꯁ ꯒ꯭ꯔꯥꯃꯥꯔꯁꯤ ꯃꯌꯥꯝ ꯑꯃ ꯂꯩꯇ꯭ꯔꯥ ꯁꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯇꯧꯕꯀꯣ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯪꯂꯤꯁ ꯁ꯭ꯇꯣꯔ ꯑꯦꯅꯤ ꯑꯃ ꯍꯦꯛꯇ ꯄꯨꯈꯠꯄꯤꯔꯣ ꯑꯗꯨꯝ ꯁ꯭ꯋꯥꯏꯗꯒꯤ ꯑꯃ ꯍꯦꯛꯇ ꯏꯪꯂꯤꯁꯁꯦ ꯃꯁꯤꯒꯤ ꯀꯥꯟꯅꯩ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯃꯁꯤ ꯀꯩꯅꯣꯒꯤ ꯅꯠꯇꯦꯀꯣ ꯏꯪꯂꯤꯁ ꯍꯩꯕ ꯏꯕ ꯈꯣꯠꯄ ꯉꯥꯡꯕ ꯁꯛꯎꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯀꯩꯅꯣꯒꯤꯁꯨ ꯅꯠꯇꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯛꯁꯄꯤꯌꯔꯒꯤ ꯂꯥꯏꯔꯤꯛ ꯄꯥꯅꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯁꯨꯝ ꯑꯦꯅꯤ ꯀꯩꯅꯣꯝꯃ ꯒꯨꯒꯜ ꯇꯧꯕꯗꯀꯣ ꯃꯁꯤꯒꯤ ꯉꯥꯡꯕꯁꯨ ꯄꯥꯗ꯭ꯔꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯥꯡꯕꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯁꯨ ꯗꯔꯀꯥꯔꯁꯨ ꯅꯠꯇꯦꯗꯅꯀꯣ ꯏꯪꯂꯤꯁ ꯉꯥꯡꯕ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯋꯥꯔꯤꯅꯦ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯅ꯭ꯌꯨꯁꯄꯨ ꯑꯣꯏꯔꯣ ꯀꯩꯅꯣꯝ ꯄꯥꯅꯤꯡꯕ ꯑꯣꯏꯔꯣ ꯐꯦꯁꯕꯨꯛꯄꯨ ꯑꯣꯏꯔꯣꯀꯣ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯪꯅ ꯁꯤꯗꯤ ꯌꯦꯡꯉꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯗ ꯕꯤꯒꯦꯁ PC ꯒꯦꯃꯤꯡ ꯁ꯭ꯇꯣꯔꯤꯁ ꯑꯣꯐ ꯗ ꯋꯤꯛꯀ ꯍꯥꯏꯁꯦ ꯀꯩꯅꯣ ꯈ꯭ꯋꯥꯏꯗꯒꯤ PC ꯒꯦꯃꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯋꯥꯔꯤꯒ ꯍꯥꯏꯗꯣꯏꯅꯦ ꯍꯞꯇꯥꯁꯤꯒꯤ ꯁꯤ ꯀꯦꯃꯦꯔꯥꯁꯤꯗ ꯑꯩ ꯃꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯄꯣꯝꯕ ꯍꯣꯏꯗꯤ ꯁꯤ ꯋꯥꯔꯤ ꯑꯃ ꯀꯥꯏꯗ ꯏꯠ ꯋꯥꯁ ꯑꯦ ꯕꯤగ్ week for letdowns but it is not so bad ꯒꯦꯝ ꯗꯤꯂꯦ ꯍꯦꯄꯟ ꯍꯣꯏ ꯁꯤ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯒꯤ ꯋꯥꯔꯗꯤ ꯅꯠꯇꯕ ꯑꯦꯅꯤꯊꯤꯡꯅꯤꯗ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚ ꯇꯧꯅꯕꯀꯣ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗ ꯁꯨꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯅ ꯈꯜꯂꯦꯀꯣ ꯑꯗꯨꯝ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯁꯦ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯤ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚ ꯑꯗꯨꯝ ꯇꯧ ꯂꯩꯌꯣ ꯍꯥꯏꯕ ꯅꯠꯇꯕ ꯑꯗꯣ ꯑꯗꯨꯝ ꯏꯝꯄ꯭ꯔꯨꯚ ꯇꯧꯕꯁꯦ ꯀꯥꯟꯅꯩꯗꯅꯀꯣ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯍꯥꯏꯖꯕꯅꯦ ꯑꯇꯣꯞꯄ ꯑꯩ ꯊꯣꯏꯗꯣꯛꯄ ꯑꯗꯨꯗ ꯈꯜꯂꯒ ꯍꯥꯏꯕꯕꯨꯗꯤ ꯅꯠꯆꯗꯦꯀꯣ ꯍꯣꯏ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇ ꯑꯣꯏꯔꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯕꯨ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯖꯒꯦꯕꯀꯣ ꯑꯩ ꯃꯅꯤꯄꯨꯔꯤꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯀꯌꯥꯗꯒꯤ ꯌꯥꯎꯋꯦ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯈꯪꯗꯦꯅꯦ
3ꯗ ꯌꯥꯎꯕ꯭ꯔꯥ 4ꯗꯒ ꯐꯖ ꯑꯩ ꯃꯅꯤꯄꯨꯔꯤꯁꯦ ꯌꯥꯝ ꯍꯩꯔꯛꯇꯦꯕ ꯃꯅꯤꯄꯨꯔꯤꯁꯦ ꯏꯕꯁꯨ ꯊꯣꯛꯂꯛꯇꯦ ꯄꯥꯕꯁꯨ ꯊꯣꯛꯂꯛꯇꯦ ꯆꯤꯟꯐꯥ ꯇꯧꯋꯦ ꯑꯗꯣ ꯏꯕꯁꯨ ꯍꯩꯇꯦ ꯄꯥꯕꯁꯨ ꯍꯩꯇꯦ ꯀ꯭ꯂꯥꯁ 6ꯇ ꯑꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯁꯨꯃꯥꯏꯅ ꯈꯨꯠ ꯅꯝꯃ ꯅꯝꯃ ꯑꯗꯨꯝ ꯑꯣꯖꯥꯅ ꯑꯗꯨꯝ ꯈꯨꯠ ꯅꯝꯃꯟꯗ꯭ꯔꯥ ꯅꯪ ꯄꯥꯔꯛꯑꯣ ꯍꯥꯏꯔꯒ ꯀ꯭ꯂꯥꯁ 6 ꯐꯥꯎꯁꯦ ꯑꯩꯗꯤ ꯁꯨꯡꯍꯩ ꯍꯩꯇꯦꯕ ꯑꯗꯣ ꯑꯗꯣ ꯃꯅꯤꯄꯨꯔꯤ ꯍꯩꯇꯕꯒꯤ ꯏꯁꯥꯗ ꯃꯥꯡꯖꯕ ꯑꯩ ꯈꯕꯔ ꯄꯥꯕ ꯑꯃ ꯐꯪꯗ꯭ꯔꯦꯀꯣ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯁꯤꯗ ISTV ꯗꯤꯁꯀꯁꯟ ꯅꯕ ꯑꯗꯨꯗ ISTV ꯅ꯭ꯌꯨꯁ ꯀꯩꯀꯥ ꯑꯃꯨꯛ ꯂꯩꯇꯦꯅ ꯔꯦꯗꯤꯑꯣ ꯂꯩ ꯍꯣꯏ ꯑꯗꯣ ꯔꯦꯗꯤꯑꯣꯗꯨꯁꯨ ꯂꯩ ꯑꯗꯣ ꯈꯕꯔꯗꯤ ꯅꯨꯡꯇꯤꯒꯤ ꯂꯧꯔꯤꯅꯤꯅ ꯑꯗꯣ ꯑꯩ ꯈꯕꯔ ꯄꯥꯕ ꯑꯃ ꯐꯪꯗ꯭ꯔꯦꯀꯣ ꯇꯁꯦꯡꯅ ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯐꯖꯕꯁꯦ ꯎꯠꯂꯛꯀꯦꯅ ꯇꯧꯕꯅꯦ ꯋꯥꯔꯤꯗꯣ ꯍꯣꯏꯅꯦ ꯑꯗꯣ ꯑꯩ ꯈꯕꯔ ꯄꯥꯕ ꯑꯃ ꯐꯪꯗ꯭ꯔꯦꯀꯣ ꯇꯁꯦꯡꯅ ꯂꯥꯏꯐꯇ ꯈꯕꯔꯗꯤ ꯌꯥꯝ ꯄꯥꯖꯅꯤꯡꯉꯦꯕ ꯈꯕꯔꯗꯤ ꯑꯗꯨꯝ ꯂꯧꯔꯤꯅꯤ ꯈꯕꯔ ꯄꯥꯕ ꯏꯪꯂꯤꯁꯇ ꯏꯕꯕꯨꯗꯤ ꯈꯪꯉꯦ ꯑꯗꯣ ꯏꯪꯂꯤꯁꯀꯤꯗꯤ ꯄꯥꯅꯤꯡꯗꯦꯅ ꯄꯣꯛꯅꯐꯝ ꯈꯕꯔ ꯄꯥꯕ ꯑꯃ ꯑꯩ ꯐꯪꯉꯛꯇ꯭ꯔꯦ ꯄꯥꯅꯤꯡꯉꯦ ꯐꯪꯗꯦꯀꯣ ꯑꯗ ꯑꯣꯖꯥꯅ ꯁꯨꯝ ꯌꯦꯡꯕꯗ ꯁꯨꯝ ꯇꯧꯕꯁꯦ ꯑꯩ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯤꯅꯦ ꯀꯣ ꯈꯣ ꯒꯣ ꯒꯣ ꯉꯣ ꯍꯩꯇꯦ ꯁꯣꯔꯣ ꯁꯥ ꯑꯩ ꯍꯩꯇꯦꯕ ꯃꯅꯤꯄꯨꯔꯤ ꯑꯩ 12 ꯐꯥꯎ ꯃꯅꯤꯄꯨꯔꯤ ꯂꯧꯔꯛꯑꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯍꯩꯇꯦꯕ ꯑꯗꯨꯏꯁꯨ ꯑꯩ ꯃꯅꯤꯄꯨꯔꯤ ꯏꯕ ꯍꯩ ꯃꯅꯤꯄꯨꯔꯤ ꯄꯥꯕ ꯍꯩ ꯑꯩ ꯂꯣꯏ ꯃꯅꯤꯄꯨꯔꯤꯗꯤ ꯈꯪꯉꯤꯗꯅꯀꯣ ꯃꯅꯤꯄꯨꯔꯤꯗꯤ ꯈꯪꯉꯦꯕ ꯃꯅꯤꯄꯨꯔꯤ ꯈꯪꯉꯦꯗꯤ ꯉꯥꯡꯕ ꯁꯛꯄꯗꯤ ꯂꯣꯏ ꯍꯩꯌꯦꯗꯅ ꯑꯗꯣ ꯑꯩ ꯏꯕ ꯍꯩ ꯄꯥꯕ ꯍꯩ ꯑꯩꯗꯤ ꯃꯅꯤꯄꯨꯔꯤꯗ ꯏꯔꯛꯄꯅꯦ ꯑꯩ ꯅꯣꯕꯦꯜꯒ ꯌꯥꯝ ꯏꯕꯀꯣ ꯑꯗꯣ ꯀ꯭ꯂꯥꯁ 12 ꯂꯧꯔꯛꯄ ꯅꯣꯏ ꯈꯪꯉꯝꯃꯅꯤ ꯃꯅꯤꯄꯨꯔꯤ ꯀ꯭ꯂꯥꯁ 12 ꯂꯧꯕ ꯌꯥꯕ ꯅꯠꯇꯦꯗꯅ ꯑꯩ ꯍꯩꯇ꯭ꯔꯒꯗꯤ ꯑꯗꯣ ꯁꯣꯔꯣ ꯁꯥꯏ ꯀꯣꯀꯣ ꯍꯩꯇꯦꯕ ꯑꯗꯣ ꯑꯩ ꯃꯅꯤꯄꯨꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯑꯗꯣ ꯃꯅꯤꯄꯨꯔꯤꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔꯤ ꯑꯗꯩꯗꯤ ꯈꯕꯔ ꯄꯥ ꯍꯩꯕꯗꯤ ꯑꯩ ꯀꯌꯥꯝ ꯍꯔꯥꯎꯋꯦ ꯈꯪꯕ꯭ꯔꯥ ꯄꯨꯟꯁꯤꯗ ꯑꯩ ꯍꯤꯟꯗꯤ ꯍꯩ ꯍꯣꯏ ꯍꯤꯟꯗꯤꯕꯨꯗꯤ ꯍꯩꯔꯦꯅ ꯍꯤꯟꯗꯤꯗꯨꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ ꯍꯤꯟꯗꯤ ꯃꯇꯝꯗ ꯌꯥꯗ꯭ꯔꯁꯨ ꯈꯪꯗꯦ ꯍꯤꯟꯗꯤ ꯀꯩꯁꯨ ꯈꯪꯅꯤꯡꯗꯦꯕ ꯍꯧꯖꯤꯛꯇꯤ ꯍꯩꯕꯨꯗꯤ ꯍꯩ ꯍꯤꯟꯗꯤꯗꯤ ꯂꯧꯔꯛꯏꯅꯤꯅꯀꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯍꯩꯔꯛꯇꯦꯕ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯩꯅ ꯆꯥꯛꯆꯕꯗ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯃꯅꯤꯄꯨꯔꯤꯁꯦ ꯀꯃꯥꯏꯅ ꯍꯩꯔꯛꯀꯦ ꯍꯥꯏꯕꯗ ꯑꯩ ꯁꯨꯃꯥꯏꯅ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟꯁꯨ ꯍꯥꯏ ꯃꯅꯤꯄꯨꯔꯤ ꯑꯣꯖꯥꯅ ꯄꯥꯕꯗ ꯀ꯭ꯂꯥꯁ 6ꯇꯒꯤ ꯍꯥꯏꯌꯦ ꯀ꯭ꯂꯥꯁ 6 ꯍꯥꯏꯁꯦ ꯃꯤ ꯃꯌꯥꯝ ꯂꯣꯏ ꯍꯩꯅꯕ ꯌꯥꯎꯔꯕꯅꯤꯀꯣ ꯂꯣꯏ ꯍꯩꯅꯈ꯭ꯔꯕꯅꯤ ꯑꯗꯣ ꯀ꯭ꯂꯥꯁ 6 ꯁꯨꯝ ꯍꯟꯖꯤꯟꯅ ꯁꯨꯝ ꯄꯥꯕꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯟꯖꯤꯟꯅ ꯁꯨꯝ ꯑꯣꯖꯥꯅ ꯍꯥꯏꯔꯛꯄꯗꯨꯅꯦ ꯑꯩꯅ ꯈꯨꯠꯅ ꯁꯨꯝ ꯅꯝꯕ ꯍꯣꯏ ꯃꯅꯤꯄꯨꯔꯤꯒꯤꯗꯤ ꯑꯩ ꯈꯨꯠꯅ ꯁꯨꯝ ꯅꯝꯃꯒꯁꯨ ꯑꯥꯊ꯭ꯔꯕꯨꯗꯤ ꯈꯪꯉꯦꯀꯣ ꯑꯗꯣ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯅ ꯃꯌꯦꯛꯇꯣ ꯍꯩꯇ꯭ꯔꯒꯁꯨꯅꯦ ꯑꯩ ꯏꯁꯥꯗ ꯑꯗꯨꯝ ꯎꯕꯗ ꯑꯗꯨꯝ ꯁꯤꯝꯕꯣꯜꯅꯤꯅ ꯎꯔꯤꯗꯨꯅꯤꯀꯣ ꯁꯤꯝꯕꯣꯜ ꯑꯣꯏꯅ ꯁꯣꯔꯣ ꯑꯗꯨꯗꯥꯅ ꯎꯕꯗꯣ ꯁꯤꯝꯕꯣꯜꯅꯤ ꯑꯗꯒꯤ ꯑꯩ ꯍꯩꯔꯛꯀꯦꯕ ꯍꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯣꯏꯗꯁꯨ ꯊꯣꯛꯅꯤ ꯍꯥꯏꯕꯅ ꯑꯗꯣ ꯑꯩꯅ ꯈꯟꯕꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯏꯪꯂꯤꯁ ꯄꯥꯕ ꯄ꯭ꯔꯅꯟꯁꯤꯌꯦꯁꯟ ꯁꯣꯏꯕꯗꯨꯗꯤ ꯇꯣꯉꯥꯟꯕ ꯑꯃꯅꯤꯀꯣ ꯑꯗꯨꯕꯨ ꯏꯪꯂꯤꯁ ꯄꯥꯕꯗꯤ ꯂꯣꯏ ꯈꯪꯉꯝꯒꯅꯤꯅ ꯈꯜꯂꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯒꯤ ꯃꯊꯛꯀꯤ ꯗ ꯕꯤꯒꯦꯁ ꯒꯦꯃꯤꯡ ꯁ꯭ꯇꯣꯔꯤꯁ ꯑꯣꯐ ꯗ ꯋꯤꯛ ꯑꯅ ꯍꯥꯏꯁꯦ ꯃꯁꯤꯕꯨꯛꯇꯤ ꯂꯣꯏ ꯄꯥꯕ ꯍꯩꯔꯝꯒꯅꯤꯅ ꯈꯜꯂꯦ ꯁꯤꯗꯩꯁꯤꯗ ꯗ ꯕꯤꯒꯦꯁ ꯒꯦꯃꯤꯡ ꯁ꯭ꯇꯣꯔꯤꯁ ꯑꯣꯐ ꯗ ꯋꯤꯛ ꯑꯅ ꯁꯨꯃꯥꯏꯅ ꯄ꯭ꯔꯅꯟꯁꯤꯌꯦꯁꯟꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯄ꯭ꯔꯅꯟꯁꯤꯌꯦꯁꯟꯗꯨꯗꯤ ꯆꯨꯝꯒꯦꯔꯥ ꯂꯥꯜꯂꯒꯦꯔꯥ ꯅꯪ ꯉꯥꯡꯅꯤꯡꯕ ꯉꯥꯡ ꯂꯣꯏꯔꯦ ꯈꯪꯗꯧ ꯃꯤ ꯈꯪꯅꯤꯕ ꯄ꯭ꯔꯅꯟꯁꯤꯌꯦꯁꯟꯒꯤ ꯋꯥꯔꯤꯗꯤ ꯅꯠꯇꯦꯗꯅ ꯑꯩ ꯍꯥꯏꯖꯩꯁꯦꯀꯣ ꯄ꯭ꯔꯅꯟꯁꯤꯌꯦꯁꯟ ꯆꯨꯝꯒꯦꯔꯥ ꯂꯥꯜꯂꯣꯏꯒꯦꯔꯥ ꯑꯗꯣ ꯍꯩꯅꯗꯤ ꯁꯤ ꯃꯅꯨꯡꯒꯤꯁꯦ ꯑꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯁꯦ ꯑꯇꯣꯞꯄ ꯁꯦꯛꯁꯄꯤꯌꯥꯔꯅ ꯏꯕ ꯏꯪꯂꯤꯁꯀꯤ ꯅ꯭ꯌꯨꯁꯄꯦꯄꯔꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯑꯥꯔꯊ ꯈꯪꯗꯕꯗꯤ ꯇꯣꯉꯥꯟ ꯑꯗꯨꯗꯤ ꯈꯪꯉꯨꯕꯩꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦꯗ ꯑꯗꯨ ꯅꯠꯇꯕꯤꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯦ ꯑꯩ ꯍꯥꯏꯕꯗ ꯏꯪꯂꯤꯁꯀꯤꯅ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯅ ꯑꯩ ꯁꯨꯝ ꯋꯥꯔꯤ ꯑꯣꯏꯅꯀꯣ ꯏꯪꯂꯤꯁꯀꯤꯁꯦ ꯃꯤꯅ ꯈꯪꯕ ꯌꯥꯕꯁꯦ ꯂꯦꯚꯦꯜꯁꯦ 3 ꯂꯩꯌꯦꯅ ꯈꯜꯂꯣꯕ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯑꯃ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯑꯃ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯑꯃ ꯑꯗꯣ ꯑꯩꯅ ꯍꯥꯏ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯩꯒꯦꯔꯥ ꯁ꯭ꯋꯥꯏꯗ ꯂꯩꯒꯦꯔꯥꯒꯤꯅꯦꯕ ꯑꯩꯈꯣꯏ ꯏꯪꯂꯤꯁ ꯃꯆꯥ ꯃꯃꯥ ꯃꯔꯣꯟ ꯏꯪꯂꯤꯁ ꯂꯣꯟꯕ ꯃꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯂꯩꯕꯗꯣ ꯑꯗꯨ ꯈꯪꯉꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯗꯨ ꯗꯔꯀꯥꯔ ꯁꯨꯡꯑꯣꯏ ꯑꯣꯏꯗꯦꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯁꯨ ꯌꯥꯏꯕ ꯈ꯭ꯋꯥꯏ ꯃꯈꯥꯗ ꯂꯩꯕꯗ ꯕꯦꯁꯤꯛ ꯈꯪꯕꯗꯀꯣ ꯕꯦꯁꯤꯛ ꯈꯪꯉꯒꯗꯤ ꯆꯍꯤ ꯌꯥꯝꯃꯛꯑꯒꯗꯤ ꯁ꯭ꯋꯥꯏ ꯃꯤꯗꯜ ꯌꯧꯔꯛꯄ ꯌꯥꯏ ꯁꯤꯗꯤ ꯁꯨꯡ ꯌꯧꯔꯛꯇ꯭ꯔꯁꯨ ꯌꯥꯏꯕ ꯁꯤꯗꯤ ꯗꯔꯀꯥꯔ ꯁꯨꯡꯇꯥ ꯇꯥꯗꯦꯕ ꯅꯪꯅ ꯁꯤꯒꯤ ꯃꯣꯏ ꯃꯔꯣꯟ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯕꯨ ꯍꯥꯏꯔꯁꯤꯅꯦ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯕꯗꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯇꯅ ꯃꯩꯇꯩꯔꯣꯟꯒꯤ ꯁ꯭ꯋꯥꯏꯗꯩ ꯁꯤꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟꯁꯦ ꯁ꯭ꯋꯥꯏꯕꯨ ꯈꯪꯕꯩ ꯗꯔꯀꯥꯔ ꯁꯨꯡꯑꯣꯏ ꯑꯣꯏꯗꯦꯗꯅ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯃ ꯁ꯭ꯋꯥꯏꯐꯥꯎ ꯌꯧꯗꯕꯁꯨ ꯐꯅꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦ ꯃꯅꯤꯄꯨꯔ ꯈꯪꯗꯕꯀꯣ ꯂꯣꯟ ꯊꯣꯛꯄꯕꯨ ꯍꯩꯇꯕ ꯑꯥꯔꯊꯕꯨ ꯈꯪꯗꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯨꯝ ꯃꯅꯤꯄꯨꯔꯒꯤ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯗ ꯉꯥꯡꯁꯤꯟꯕꯁꯦ ꯃꯣꯏ ꯈꯪꯗꯕꯅꯦ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯗꯦꯜꯂꯤꯗꯁꯨ ꯂꯩꯔꯕꯅꯤ ꯑꯗꯨꯋꯥꯏꯗꯤ ꯅꯣꯏꯁꯨ ꯈꯪꯉꯝꯒꯅꯤꯀꯣ ꯌꯨꯝꯗ ꯂꯩꯔꯀꯥꯟꯗꯕꯨ ꯇ꯭ꯔꯥꯏꯕꯦꯜꯕꯨ ꯀꯌꯥ ꯂꯣꯏꯅꯔꯛꯇꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯇ꯭ꯔꯥꯏꯕꯦꯜ ꯃꯌꯥꯝꯁꯦꯀꯣ ꯆꯤꯡꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇꯁꯨ ꯇꯝꯉꯥꯑꯕꯅꯤꯅ ꯃꯣꯏꯁꯦ ꯀꯌꯥꯕꯨ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯔꯛꯇꯦꯗꯅꯀꯣ ꯁꯥꯟꯅꯔꯦ ꯑꯗꯨꯏꯁꯨ ꯑꯗꯣ ꯁ꯭ꯋꯥꯏꯗꯗꯤ ꯗꯦꯜꯂꯤꯗ ꯂꯣꯏ ꯂꯩꯕꯅꯤꯅ ꯋꯥꯔꯤꯁꯦ ꯊꯨꯅ ꯍꯥꯏꯖꯜꯂꯨꯕꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯋꯦ ꯏꯃꯥꯟꯅꯕꯁꯨ ꯂꯩ ꯍꯣꯏ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕ ꯃꯥꯎꯒꯨꯝꯕ ꯁꯦꯟꯅꯔꯛꯇꯦ ꯃꯣꯏ ꯃꯩꯇꯩꯂꯣꯟ ꯈꯪꯗꯕꯁꯨ ꯗꯃꯥꯑꯃꯅꯤꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯨꯝꯕ ꯑꯗꯣ ꯃꯣꯏ ꯁꯨꯝ ꯗꯔꯀꯥꯔꯁꯨ ꯑꯣꯏꯗꯕꯩꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯏꯪꯂꯤꯁꯁꯦ ꯁ꯭ꯋꯥꯏꯗ ꯂꯩꯕꯐꯧꯗꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯂꯦꯚꯦꯜ 3 ꯁꯨꯔꯦꯅ ꯈꯜꯂꯣꯕ
level like nang khoi macha ko si sai bu yog dru ba do sidagi si yorok pa je rai bane ba sidagi mayai de si yog dru ba khoi America da leba ko America da leba Mexican na ba America da leba English macha ko America da leba English macha ai jen British da leba Britain da leba Australia moi mother tongue level da khang dru ba native ki level da ko adu gi da ka na te da na gi ai wa hai adu gi sini da aduna English khangbi ge di kai hai ni ai he ko yam pa ba ta pa ba di sum pa ba ko sum pa ba sida give up tau da ba di sahi tara sang ju ka su kai te ke no nang ji sahi nim phu su ren khalo nang sahi yang kai su da sahi English to sahi yang kai da wa sai da ko adagi samna ha da nang ji sahi kun su ren khalo kun tra su ren khalo ba sahi je samna ha da English sahi tara da khang ne lai te ba nang na sahi kun tra ma toi su da khang ba loi da gi sum kun tra in toi de hen jan na khang jala kan hen jan na khang jala kan ni ara hojik ti aigi hayo hagadi aidi English da khangda laitre di khangdraga su aina khangnindraga di khangdraga su ini dictionary am tak yeng khangbi ai da ko pronunciation choigra ngona atu darka hoidre hoi ti khangninga ju hoi ti lai re Google da pronunciation je kamaina nganga la ke ai je adu khangbi re da na samna da hoi ti darka boi bi raktre ba sina da sa how are you oh si ya de sene wa ya de ko ena de sine de ja kai hai siga si how kai hai siga si je pronunciation ne je sa khoi loi khang ge ai no de si ai ni how do bu to ji mai de no ne oh ne pronunciation je ga pronunciation la do hai ning bam hai je ado si de yong ne nang le si nam je la kan how an ha ka ne ba ai ji microphone yaw ni ya roi khang ba si slow and ge ga slow da nama ong ya ba lo ina bu sem be ba how on hai je na ho na te ba how na ai se w ni ju na sida samna da sida nam sida mu nang sida nam jala kana play tar ka ne ba ji khanga ba yang ko ate hoi sida nang sida nam kana play tar ju na ada sida tam ngangan ge sida jira nam ga si ya ne ba mu sidi khoi na samna da technology le ka kai no hadina Thailand nampu da tau ki bidi kau ki bane ba hojik tin asana khangning samna da nampu da koi school ki pass tong na ba school pe kha thana ba pa sang bidi kau idana koi grama koi samna da kana hai sige class 10 bukta ma adina grama lo class yaw na class mi so so mai ne de koi lo kasum mi so rak te na ba yamna adum loi tama ini ko adum mai len de ba adun nampu ne ba hojik ti am khangning na ai English khangge pu tor dina yam thuna ju khangni kaw ju kaw ta bane ba koi hai jini isana khangning na pa ba ko isana khangning na Google tor ko posidi kaw te sede jira pisal pa ona paro pirakudi kaw ne hangno sane ba aduna khoi na knowledge mai to si hangno sane kanam ta koi thaina ne thaina ga ta re thaina mi sa tan ba se sa je khoi som da laisar ki na hang nuai be yo na sa tan ba te ba sa darka hoi bagi sa bai wat bai sa tam ni na koi sa tan bagi koi ka ta English ta hai man na koi English ta pa man English ta hai pa ba di English ta loi pa skill ga je ai mai tro na kai hai no na je hai do ba hai tre ba ada English an tor ko ba skill ga je khon skill taxi adu dan to sam hai ne koi skill la di koi sa tan bagi kamaina hai kai no do hai ko ai tholok tre ba ji khang ba kana no hai kan khang do le re ba ado si ni koi kin language je ko sini khoi language sina ba hai je skill lai dai skill lai da khang da na te ana sa tan bu gi je khoi ngak san ro ba gi kaino na te dance ki an ko dance to bu na te na aduna khangni na de dum khangbi bi sam lai ni ai hai je se wakan chan tang kan bi nu ai hai ro se English ngang hai na ba stage to ga noi domestic wine in men mina langna gi ni hai wi adu wa na ta bu ko na mai langna bu slai na adu langnai myam do number 1 khang ba English khang do ma ta ne ba khoi mantri nara emenara domestic wine in me he na no nong te do English khang bam to nok na roi ba sa ba English khang da ba myam na ne mai nok na ba ne ba sa na do noi English khang da ba mi na ne English kim te nok na ba ne ba ado English khang ba mama maro no em te ko su kham nok na de na koi si de khang kan koi Manipur gi sinau tribal na wangang mai tron so de ko nok na de na ado sa na koi kaino na koi English masana na koi English soina ngang ya thini ga English soi so nok na roi ba kaino da sida ma English khang de na khan be na te ba sira makok to yaw gi bai ne ba
ꯑꯗꯣ ꯏꯪꯂꯤꯁ ꯈꯪꯗꯕ ꯃꯔꯛ ꯁꯥꯔꯛꯅꯅꯦ ꯃꯣꯏꯅ ꯏꯅ ꯏꯪꯂꯤꯁ ꯍꯩ ꯑꯗꯨꯗꯥꯅ ꯉꯥꯡꯅꯦꯕ ꯑꯗꯣ ꯃꯁꯥ ꯍꯩꯇꯕꯩꯅꯦꯕ ꯈꯪꯉꯦꯅ ꯃꯁꯥ ꯍꯩꯇꯕꯅꯤꯅ ꯃꯤꯉꯣꯟꯗ ꯅꯣꯛꯅꯕꯅꯦꯕ ꯑꯗꯨꯅ ꯑꯩ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩ ꯐꯦꯁꯁꯦ ꯁ꯭ꯃꯨꯠ ꯇꯧꯔꯝꯕ꯭ꯔꯥ ꯑꯗꯨꯒꯤꯔ ꯑꯩꯁꯦ ꯅꯠꯇꯕ ꯃꯥꯅ ꯀꯩꯝ ꯇꯧꯗꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯈꯟꯕꯤꯒꯅꯨ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯐꯅꯌꯥꯝꯁꯨ ꯁꯥꯡꯉꯝꯃꯒꯅꯤ ꯍꯥꯏꯁꯦ ꯑꯗꯣ ꯏꯪꯂꯤꯁ ꯈꯪꯕꯤꯒꯦꯗꯤ ꯑꯩ ꯀꯟꯀ꯭ꯂꯨꯖꯟꯗ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯛꯑꯒꯦ ꯐ꯭ꯔꯦꯟ ꯀꯣ ꯏꯪꯂꯤꯁ ꯈꯪꯒꯦꯗꯤ ꯑꯦꯅꯤ ꯏꯪꯂꯤꯁꯁꯦ ꯄꯥꯕꯤꯕ ꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯗꯤꯛꯁꯅꯥꯔꯤ ꯐꯥꯎꯕ ꯗꯔꯀꯥꯔ ꯑꯣꯏꯗꯦꯗꯅ ꯃꯣꯕꯥꯏꯜꯗ ꯂꯣꯏ ꯌꯥꯎꯔꯕꯅꯦꯕ ꯑꯦꯅꯤ ꯋꯥꯔꯗ ꯑꯃ ꯈꯪꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯁꯤꯗꯩꯁꯤꯗ ꯒꯨꯒꯜꯗ ꯆꯪꯉꯁꯨ ꯌꯥꯔꯦ ꯀꯣ ꯁꯤꯗꯩꯁꯤꯗ ꯒꯨꯒꯜꯗ ꯆꯪꯉꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯗ ꯒꯨꯒꯜ ꯀ꯭ꯔꯣꯝꯗ ꯆꯪꯉꯁꯨ ꯌꯥꯔꯦ ꯆꯞ ꯃꯥꯟꯅꯔꯦ ꯑꯗ ꯁꯤꯗꯩꯁꯤꯗ ꯋꯥꯠꯁꯤꯗ ꯑꯗꯨꯝ ꯅꯝꯕꯤꯔꯣꯕ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯔꯁꯦ ꯀꯩ ꯍꯥꯏꯁꯦ ꯄ꯭ꯔꯣꯀꯥꯁꯇꯤꯅꯦꯁꯟ ꯍꯥꯏꯔꯒ ꯑꯩ ꯄ꯭ꯔꯣꯀꯥꯁꯇꯤꯅꯦꯁꯟ ꯍꯥꯏꯁꯦ ꯇꯞꯅꯃꯣ ꯄ꯭ꯔꯣꯀꯥꯁꯇꯤꯅꯦꯁꯟꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯀꯩꯅꯣꯁꯤ ꯌꯦꯡꯉꯁꯦꯕ ꯁꯤꯗ ꯀꯃꯥꯏꯅ ꯍꯥꯏꯅꯤꯕꯨ ꯁꯤꯗ ꯅꯝꯃꯀꯥꯟꯗ ꯍꯥꯏꯕꯒꯤ ꯃꯈꯣꯟ ꯊꯣꯛꯂꯛꯑꯝꯃꯅꯤ ꯀꯣ ꯑꯗꯣ ꯗ ꯑꯦꯛꯁꯟ ꯑꯣꯐ ꯗꯤꯂꯦꯌꯤꯡ ꯑꯣꯔ ꯄꯣꯁꯄꯣꯅꯤꯡ ꯁꯝꯊꯤꯡ ꯍꯥꯏ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯁꯤꯕꯣ ꯗ ꯑꯦꯛꯁꯟ ꯑꯣꯐ ꯗꯤꯂꯦꯌꯤꯡ ꯑꯣꯔ ꯄꯣꯁꯄꯣꯅꯤꯡ ꯁꯝꯊꯤꯡ ꯑꯅ ꯍꯥꯏꯁꯦ ꯁꯤꯁꯤꯒꯤ ꯅꯪ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛꯁꯦ ꯈꯪꯗ ꯌꯥꯗꯦ ꯂꯩꯇꯦꯕ ꯑꯗꯨꯕꯨ ꯃꯤꯅꯤꯡꯗꯣ ꯈꯪꯗꯣꯔꯦꯕ ꯑꯩꯈꯣꯏ ꯗꯤꯂꯦ ꯇꯧꯕ ꯊꯕꯛ ꯇꯧꯗꯕ ꯁꯨꯝ ꯀꯩꯅꯣꯝꯁꯦꯀꯣ ꯑꯁ ꯍꯣꯔꯦꯟ ꯇꯧꯒꯦꯗ ꯑꯁ ꯍꯣꯔꯦꯟ ꯇꯧꯒꯦꯗ ꯍꯥꯏꯅ ꯈꯜ ꯂꯩꯕꯗꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯣ ꯑꯇꯣꯞꯄ ꯋꯥꯁꯨ ꯍꯥꯏ ꯌꯦꯡꯉꯨ ꯗꯤꯂꯦꯌꯤꯡ ꯇꯦꯛꯇꯤꯛꯁ ꯗꯤꯊꯔꯤꯡ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯑꯗꯩ ꯑꯃꯨꯛ ꯁ꯭ꯇꯣꯂꯤꯡ ꯇꯦꯝꯄꯣꯔꯥꯏꯖꯤꯡ ꯍꯦꯁꯤꯇꯦꯁꯟ ꯚꯦꯁꯤꯂꯦꯁꯟ ꯗꯤꯂꯤꯡ ꯗꯦꯂꯤꯡ ꯁꯤꯂꯤꯡ ꯍꯦꯂꯤꯡ ꯗꯥꯏꯂꯦꯇꯔ ꯁꯤ ꯃꯌꯥꯝꯁꯦ ꯈꯪꯗꯁꯨ ꯌꯥꯗꯦꯕ ꯑꯗꯣ ꯏꯪꯂꯤꯁꯀꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯃꯨꯛ ꯈꯪꯈꯤꯕ ꯍꯥꯏꯁꯦ ꯁꯤ ꯂꯣꯏ ꯈꯪꯉꯦꯅ ꯄ꯭ꯔꯣꯀꯥꯁꯇꯤꯅꯦꯁꯟꯁꯤꯒꯤ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯁꯤꯅꯤꯗ ꯐ꯭ꯔꯦꯟ ꯍꯥꯏꯖꯅꯤꯡꯕ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯝ ꯑꯩꯅ ꯈꯟꯕꯁꯤꯗꯀꯣ ꯑꯗꯨꯝ ꯆꯍꯤ 5 ꯆꯪꯕꯌꯥꯏ ꯆꯍꯤ 5ꯕꯨ ꯆꯪꯅ ꯒ꯭ꯔꯃꯥꯔ ꯇꯝꯃꯒꯗꯤ ꯑꯩ ꯋꯥꯈꯜꯗꯗꯤ ꯏꯪꯂꯤꯁ ꯅꯠꯇꯦ ꯒ꯭ꯔꯃꯥꯔꯒꯤ ꯅꯠꯇꯦ ꯏꯪꯂꯤꯁ ꯍꯥꯏꯁꯦ ꯏꯪꯂꯤꯁꯁꯦ ꯑꯩꯈꯣꯏꯒꯤ ꯖꯄꯥꯅꯤꯁ ꯄꯥꯝꯕ ꯀꯣꯔꯤꯌꯟ ꯄꯥꯝꯗꯧꯅ ꯆꯥꯏꯅꯤꯁ ꯄꯥꯝꯗꯧꯅ ꯇꯝꯃꯣ ꯍꯥꯏꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯅꯤꯠ ꯑꯃ ꯑꯣꯏꯔꯛꯀꯗꯧꯅꯤꯀꯣ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯇꯝꯃꯣ ꯍꯥꯏꯁꯦ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯀꯣꯔꯤꯌꯥ ꯁꯤꯅꯦꯃꯥ ꯌꯦꯡꯅꯕ ꯀꯣꯔꯤꯌꯥ ꯇꯝꯃꯣ ꯍꯥꯏꯕ ꯅꯠꯇꯕꯀꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗꯅ ꯀꯣꯔꯤꯌꯥ ꯇꯝꯕꯁꯨ ꯀꯥꯟꯗꯦꯗꯅ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯒꯤ ꯇꯝꯕꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯖꯄꯥꯅꯤꯁ ꯇꯝꯕꯒꯤꯁꯨ ꯀꯥꯟꯗꯦꯗꯅ ꯑꯗꯣ ꯏꯪꯂꯤꯁ ꯈꯪꯕꯩꯗꯤ ꯌꯥꯝ ꯀꯥꯟꯅꯩꯗꯅꯀꯣ ꯍꯩꯇꯕꯗꯨꯗꯤ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯈꯪꯉꯅꯤ ꯉꯥꯡꯕꯁꯨ ꯍꯩꯔꯛꯀꯅꯤꯅ ꯉꯥꯡꯉꯗꯤ ꯍꯩꯔꯛꯀꯗꯣꯏꯅꯤꯅ ꯑꯗꯨꯒꯤ ꯋꯥꯅꯤ ꯑꯩ ꯉꯥꯡ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯡ ꯍꯥꯏꯔꯝꯕꯅꯤ ꯑꯗꯣ ꯆꯍꯤ ꯑꯃ ꯆꯪꯕ ꯌꯥꯏ ꯅꯣꯡꯃꯗ ꯃꯤꯅꯤꯠ 10 ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯥ ꯑꯃ ꯀꯩꯝ ꯄꯥꯏꯔꯨꯔꯁꯨ ꯌꯥꯏ ꯃꯊꯪ ꯊꯥ ꯑꯣꯏꯔꯛꯄꯗ ꯑꯗꯣ ꯍꯧꯅꯕꯤ ꯑꯃꯁꯨ ꯂꯩꯅ ꯑꯃꯨꯛꯇꯪꯕꯨ ꯍꯧꯈ꯭ꯔꯒꯗꯤ ꯊꯕꯛꯁꯦ ꯑꯩꯈꯣই ꯇꯧꯗ꯭ꯔꯀꯥꯟꯗꯤ ꯑꯗꯨꯝ ꯂꯩꯅꯥ ꯑꯃ ꯆꯨꯏꯗꯅꯀꯣ ꯑꯗꯨꯒꯤꯁꯨ ꯋꯥꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪ ꯉꯁꯤꯗꯤ ꯏꯪꯂꯤꯁ ꯁꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯁꯨꯝ ꯁꯥꯟꯅꯧꯕ ꯉꯁꯤ ꯇꯟꯕ ꯌꯥꯏ ꯍꯌꯦꯡꯗ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯍꯧꯅꯕꯤ ꯑꯃ ꯂꯩꯕꯅꯦ ꯃꯤꯁꯦ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠ 35ꯃꯨꯛ ꯀꯩꯅꯣꯝ ꯆꯪꯉꯦ ꯍꯥꯏꯕꯅꯦ ꯍꯦꯕꯤꯠ ꯑꯃ ꯐꯣꯔꯝ ꯇꯧꯕꯁꯦꯀꯣ ꯍꯦꯕꯤꯠ ꯑꯃ ꯁꯦꯝꯕꯁꯦ ꯅꯪ ꯈꯩꯅꯤ ꯎꯝꯕꯁꯦ ꯅꯪ ꯅꯨꯡꯇꯤꯒꯤ ꯎꯝꯕꯗꯤ ꯎꯝꯗ ꯌꯥꯔꯣꯏꯕ ꯑꯗꯣ ꯁꯨꯝ ꯊꯥꯗꯣꯛꯈ꯭ꯔꯒ ꯇꯞ ꯊꯥꯗꯣꯛꯈ꯭ꯔꯒ ꯁꯨꯝ ꯊꯥꯗꯣꯔꯛꯀꯅꯦꯕ ꯆꯞ ꯃꯥꯟꯅꯩ ꯌꯨꯁꯨ ꯅꯨꯡꯇꯤ ꯊꯛꯑꯣꯕ ꯅꯪ ꯁꯨꯝ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯍꯦꯕꯤꯠꯅꯦꯕ ꯁꯤꯁꯤꯁꯨ ꯀꯥꯟꯅꯩ ꯀꯩꯅꯣ ꯁꯤ ꯁꯔꯚꯥꯏꯚꯦꯜꯗ ꯑꯩꯈꯣꯏ ꯍꯤꯡꯅꯕꯒꯤꯅꯦꯕ ꯑꯩꯈꯣꯏ ꯕ꯭ꯔꯦꯟꯗ ꯍ꯭ꯌꯨꯃꯦꯟ ꯕ꯭ꯔꯦꯟꯗ ꯌꯥꯎꯔꯛꯑꯕꯅꯦꯕ ꯀꯩꯅꯣꯝꯃ ꯊꯕꯛ ꯑꯃ ꯇꯧꯕꯁꯦ ꯊꯕꯛꯇ ꯑꯩꯈꯣꯏꯗꯤ ꯁꯔꯚꯥꯏꯚꯦꯜꯒꯤ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅꯀꯣ ꯑꯩꯈꯣই ꯀꯥꯟꯅꯕ ꯀꯥꯟꯅꯗꯕꯗꯤ ꯈꯪꯗꯦꯕ ꯅꯪ ꯌꯨ ꯊꯩꯗꯣ ꯃꯣꯏ ꯕ꯭ꯔꯦꯟꯅ ꯅꯪ ꯀꯩꯗꯧꯗ ꯈꯪꯕꯖꯥꯠ ꯅꯠꯇꯦꯕ ꯀꯩꯅꯣꯝ ꯇꯧꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯔꯤꯄꯤꯇꯦꯁꯟ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯁꯤ ꯑꯩ ꯉꯥꯡꯁꯦ ꯍꯩꯄꯥ ꯁꯥꯏ ꯑꯗꯨꯅ ꯇꯧꯔꯛꯀꯅꯣ ꯅꯣꯏꯗꯤ ꯍꯦꯟꯅ ꯈꯪꯉꯤꯕꯅꯤ ꯑꯩꯅ ꯈꯪꯉꯤꯅ ꯑꯄꯪꯅ ꯅꯣꯏ ꯈꯔ ꯑꯈꯪ ꯑꯍꯩ ꯁꯥꯔꯛꯀꯅꯣ ꯈꯪꯉꯦꯅ ꯅꯣꯏꯅ ꯄꯥꯏꯗꯣ ꯑꯩꯁꯨ ꯄꯥꯏꯅꯦ ꯅꯪ ꯈꯪꯉꯤꯅꯣ ꯑꯩꯅ ꯂꯣꯏ ꯈꯪꯉꯤ ꯍꯥꯏꯗꯣ ꯈꯪꯉꯣ ꯈꯪꯉꯦꯅ ꯑꯩꯗꯤ ꯃꯇꯝꯁꯨ ꯌꯥꯝ ꯂꯩꯕꯅꯤꯅ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯄꯥꯕꯒꯤ ꯃꯇꯝ ꯂꯩ ꯈꯪꯉꯕ ꯑꯄꯪ ꯅꯣꯏ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯍꯩꯄꯥ ꯁꯥꯔꯛꯀꯅꯣ ꯌꯥꯔꯦ ꯑꯄꯪꯕꯒꯤ ꯋꯥꯔꯤ ꯑꯃ ꯇꯧꯔꯦ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯋꯥꯔꯤꯅꯦ ꯍꯥꯏꯁꯦ ꯑꯗꯨꯅꯦ ꯑꯗꯥꯅꯦꯅ ꯍꯧꯖꯤꯛꯇꯤ ꯃꯔꯩ ꯇꯧꯔꯛꯀꯅꯣ ꯑꯩ ꯕ꯭ꯔꯦꯟ ꯁꯔꯖꯔꯤꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯇꯧꯔꯛꯄ ꯅꯠꯇꯦꯗꯅ ꯈꯪꯉꯦꯅ ꯅꯪꯅ ꯈꯪꯉꯤꯗꯣ ꯑꯩꯅ ꯈꯪꯒꯦ ꯌꯥꯏ ꯑꯩꯅ ꯈꯪꯉꯤꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯈꯪꯒꯦ ꯌꯥꯏ ꯅꯪ ꯈꯪꯉꯤꯗꯣ ꯑꯗꯨ ꯍꯦꯟꯅ ꯈꯪꯒꯦ ꯌꯥꯏꯕ ꯈꯪꯉꯦꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯏꯟꯇꯔꯅꯦꯠꯁꯦ ꯂꯩꯔꯕꯅꯤꯅꯅꯦ ꯑꯗꯨꯕꯨ ꯑꯩ ꯁꯤꯗ ꯕ꯭ꯔꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇꯦ ꯔꯦꯇꯤꯅꯥ ꯀꯃꯥꯏꯅ ꯁꯤꯁꯦ ꯂꯦꯖꯤꯛ ꯀꯃꯥꯏꯅ ꯁꯔꯖꯔꯤ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦꯅ ꯑꯩ ꯉꯥꯡꯉꯤꯁꯦ ꯑꯗꯨꯅ ꯍꯩꯄꯥ ꯁꯥꯅꯣ ꯈꯪꯉꯦꯅ ꯍꯩꯄꯥ ꯁꯥꯕ ꯅꯣꯏ ꯇꯥꯅꯤꯡꯗꯦꯕ ꯌꯥꯝꯅ ꯍꯩꯄꯥ ꯁꯥꯕꯒꯤ ꯃꯍꯨꯠꯇ ꯀꯩꯗꯧ ꯈꯪꯕ꯭ꯔꯥ ꯃꯤꯉꯣꯟꯗ ꯀꯥꯟꯅ ꯊꯕꯛ ꯑꯣꯏꯅ ꯇꯧꯕ ꯍꯩꯄꯥ ꯁꯥꯅ ꯃꯔꯩ ꯇꯧꯔꯒ ꯈꯪꯉꯕ ꯇꯥꯅꯤꯡꯗꯦ ꯌꯦꯡꯅꯤꯡꯗꯦꯕ ꯅꯣꯏ ꯑꯩꯁꯤ ꯋꯥ ꯉꯥꯡꯉꯤꯁꯤ ꯂꯦꯖꯤꯛ ꯁꯔꯖꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤ ꯌꯥꯁꯦ ꯁꯤ ꯀꯃꯥꯏꯅ ꯁꯤꯗ ꯀꯩꯅ ꯐꯥꯁꯦ ꯕ꯭ꯔꯦꯁꯦꯁ ꯐꯥꯁꯦ ꯍꯥꯏꯕꯒꯤ ꯇꯥꯛꯄ ꯅꯠꯇꯦꯗꯅ ꯑꯗꯨꯗꯤ ꯄ꯭ꯔꯦꯛꯇꯤꯁ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯈꯪꯉꯦꯅ ꯑꯗꯣ ꯁꯨꯝꯕ ꯅꯣꯏ ꯀꯩꯅꯣꯗꯗꯤ ꯅꯣꯂꯦꯖ ꯀꯩꯅꯣꯗꯅꯦ ꯍꯩꯄꯥ ꯁꯥꯅꯣ ꯌꯥꯔꯦꯁꯦ ꯑꯁꯦꯡꯕꯅꯤ ꯅꯣꯏ ꯇꯥꯎ ꯈꯪꯉꯕ ꯅꯣꯏꯅ ꯈꯪꯗ ꯇꯧꯔꯤꯅꯤ ꯅꯣꯏ ꯁꯨꯝ ꯀꯥꯗ ꯑꯦꯁꯤ ꯔꯨꯝꯗ ꯁꯨꯝ ꯂꯩꯔꯗꯤ ꯅꯣꯏ ꯈꯪꯉꯣꯏ ꯈꯪꯉꯦꯅ ꯀꯥꯗ ꯁꯨꯝ ꯑꯦꯁꯤ ꯔꯨꯝꯗ ꯁꯨꯝ ꯂꯩꯌꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯐꯣꯇꯣ ꯊꯥꯒꯠꯂꯛꯌꯣ ꯑꯗꯨꯅ ꯅꯣꯏ ꯈꯪꯉꯣꯏꯕ ꯈꯪꯉꯕ ꯅꯣꯏꯅ ꯁꯨꯝꯕꯒꯤ ꯀꯩꯅꯣꯒꯤ ꯈꯪꯉꯕ ꯅꯣꯏ ꯈꯪꯉꯣꯏꯕ ꯌꯥꯔꯁꯦ ꯃꯣꯏ ꯑꯩ ꯍꯥꯏꯁꯦ ꯅꯣꯏ ꯁꯨꯝ ꯑꯦꯁꯤ ꯔꯨꯝ ꯁꯨꯝ ꯊꯥꯒꯠꯂꯛꯌꯣ ꯈꯪꯕ꯭ꯔꯥ
photo number base light angle theory adum khangoi ba sum bai wari khangaba photo number karamba base angle and theory adum khang pulling jam chui noi wari yar se phare se adun ha je english ke do khang bi ge layam le ready faidana mobile la su yeng da su ko hanjan pata and grammar pa mu pa ka mai khang dai no wari pa ha je grammar pa mu pa khang nei ka mai adu kai de ya de ba sam rak pa ge dum nangi nadao ga de nang level per de grammar de lising la pa hai ne adu tongam da mi su lai na ko adu gi wa inda grammar adu pa international relation like pa na bai wa na tam da grammar do khang de english to khangena grammar khang to sai ba grammar to khang ga de english to he na thu jale da na adu grammar ha na khang ha na te english mun na khang chung khang ka dong grammar ji de ko na khang ga dong ne ko na khang ga dong ne I we tu da na lai na ko koi wari jam phangam ni sam sam ni fare messenger friends